lamdam asida thokliba irang asida leikhidrabani haiba Kuki-Zo community ge hakchangsing rim samadi jenims ge mokta leirakhiba do ngarang nongalamdai akanba checksin thoranga loinena chopper ge khothang da pukhiba hakchangsing kangpokpi amadi churachandpur da thunglaba matung ngasi leirol chankhre kangpokpi district ki waina phaijing ge martyr cemetery da aroiba leiron chanbagi thoram pangthokke Amaromda Manipur da May home dagi hauraga thokliba irang asida leikhidraba kuki furup ki miyoi singi asiba hakchang rim samade jenims ki mokta leiramba adu ngarang chanpur amade kangpokpi gi oina ngasi aroiba mathong mangam pangthokpa asiga mari leinana COTU na kangpokpi pumbada total shutdown laothokhre leikhrabani COTU na thadorokpa cherolamagi matung ina asiba hakchangsing asibu aroiba mathong mangam pangthokpa ngamhanaba Supreme Court na midyeng changlakhiba asigidamak thagatpa phongdokhibaga loinena aroiba mathong mangam pangthokpagi thoram asiga mari leinena kangpokpi district pumbada ngasi ayuk pung 5 dagi nungthal pung 5 fauba pung 12 ge total shutdown laothokhibani